Russia na US pu Ukraine da hena sanba makhalgi missile sing pidana warning tawkhre. Russia na US pu Ukraine da hena sanba makhalgi missile sing pidana warning tawkhre haina official report amagi matungin na phongdokle. Russia ki foreign ministry na haikibada karigumba US na Ukraine da hena sanba makhalgi missile sing piba thoklagade madu Russia na thamliba red line adu pankhaya du lanthokle haina lawbaga loinana Ukraine ki conflict asigi party ama oina lawgane. Sagolsel numit ke briefing da foreign ministry ke spokeswoman Maria Zakharova na haikibada Russia na masigi territory bu ngakthok na bage adhikar adu sapsana laijay. US na Ukraine da advanced guided multiple launch rocket system GMLRS phong na supply tawbagi thong ama satharakle masina maram oiraga US na supply tawrakpa high mobility artillery rocket system HIMARS missile sing kaptuna kilometer kungi target phawbada laiba teng amadi artillery na singba thugaiba ngambagi sakti sele. US na Ukraine da pirakiba HIMARS missile system asina Russia ge masing yamlaba teng sing thugai duna mangan takan grabane. HIMARS ke launcher asina kilometer sahum lom hena sanba ATACMS tactical missile sing kapang ngambagi sakti sele bani haire. Ukraine ge senior official amana haikibada Ukraine na kilometer sahum hena kapa yarba ATACMS adu US na pirakrabra haina hangbadade madugi paukhum chapchana piu haiba yakhide. Marakasida US ki president Joe Biden na Ukraine ge military da Russia na thengnana bagi damakta $1 million chatruk ke arm package ke mateng piragani laukthokre. US ki president Joe Biden na laukthraba Ukraine da pigadoriba arm package asida high mobility artillery rocket system, night vision Google, Claymore mine clear equipment, MM105 ki artillery round, MM155 precision guided artillery round yauri haina Pentagon ki maikete ki phongdokle. White House ke memo na pankhiba wafam amada US na pigadoriba arm package aduda military education amade training pibagi wafam su yauri haide. Ukraine gi iziyum da miyoi chamri ga nifugi asib haksang phumlamba chawba mongpham ama thengnare police chief. Ukraine gi lanmising na counter offensive sathaki bada nauna lawsin khiba ngamkhraba awang nongpok thangba iziyum city da laiba umang amada miyoi chamri ga nifugi asib haksang phumlamba chawba mongpham ama thengnare haina Ukraine gi authorities singi maike dagi phongdokle. Ukraine gi president Volodymyr Zelensky na de Russia na thadoktu na sathraba mafam sing aduda asib haksang kaya lairamba thengnare masi Russia na sathagiba mihat mipungi tamthiraba thawong adune. Russia gi lanmi singna thadoktu na satkraba mafam sing aduda Ukraine gi authorities singna achouba mongpham kaya thengnariba Bucha city da paksan na micham praja sing hat ki baduga pangkak waide haire. Sagwal sel numit ki numidang da video da piki warol amada Zelensky na malem gi lusingba singbu Russia na lan asigi apapata gi daita pugadabani haina su taksin khiba laikhrabane. Russia gi lanmi singna thadoktu na satkraba mafam sing aduda asi bhaksang na koisai sai duna ta duna leramba thengnare masi Russia na daita pugadabane. Izium city gi oina de hanana darkar oiba process adu paikhatlabane. Russia na thadoktu na satkraba mafam sing aduda achouba mongpham sing thengnari badugi matang da verifier taunabagi damak international media ki kangbusu thokdok thokpham da changbada yaba pikre. Izium gi thokliba thokdok adugi video da laingoi gi lamdam oina tauba uchan pambi hoba umang amada mongpham sing adu lairamba thengnakibane. Kharkiv region da lairiba police investigative oiba Serhiy Bolinov na phongdokhibada siriba miyoi sing adugi manungda khara amade air strike tauba amade bomb kapsilakpadagi oigani haina thajanare. Forensic investigation asu mongpham sing adu da satuna taugane athuba matamda mongpham sing adu dagi asi bhaksang sing adu kothoknabagi process paikhalagani haire. Mahak na haikibada Russia gi makuttagi amuga na loksinba ngamkhraba tauna mada miyoi chamri ga nifugi asi bhaksang leiba chawba mongpham ama thengnare. Mongpham sing adu da khara amade siriba migi maming amade tarik na singba thengnaba yaure. Ukraine gi lanmi sing gi asi bhaksang sing adu local mok amadagi ben amada puraklaga mongpham adu da phumjillamki haire. Social media da Russian lanmi singna thadorokpa video amada location amada miyoi 13 ki asi bhaksang leiba mongpham ama thengnai adubu makhata na mongpham adu tawthokpada atopa si bhaksang kaya thengnaba yana lai. Mongpham adu da miyoi kunga manga dage kunthra phawbugi asi bhaksang de thengnagani haide. Metal dictator singna sizinariba investigator sing aduna asi bhaksang sing aduda explosive hapsilambra haina chingnaba laide. Izium city da laiba Sergei Gorodko na phongdokhibada
achouba mongphomda thengnariba asibasing adugi marakta angang amadi chahi nauriba inkhalagliba naha oiriba miyoi kayagi asiba hakchangsu yaure makhoising adu Russia na apartment building da air strike chatharakpa matamda sikiba oigane haukiba thangja numitta Ukraine yamna thuna chatharakiba counter offensive ta angakpa poklaba Russia gi lanmisingna izium thadokuna satkrabane China amadi Russia na naksinaba mari thambana malemgi santi raksada akaiba lakane Russia amadi China gi marakta naksinaba mari thambana malemgi santi raksagi phibamda akaiba lakani haina Taiwan na phongdokre Russia gi President Vladimir Putin Chinese counterpart Xi Jinping ga unaduna Ukraine conflict ki matang da wari sanaba laikhrabane Irai numita Taiwan na phongdorokiba wafam amada Russia amadi China laibak ani asi malemgi oina santi thamnaba honabada akiba piriba laibak singne laibak ani asina naksinaba mari thambana malemgi santi raksada akaiba lakadori basida thingnaba honaba darkar lai Uzbek City Samarkanda China gi President Xi Jinping Putin ga unakibada hairibade Russia na choba sakti oina ba honabada China gi maikai dage chawgatpa utle masigi paukhum oina Russia gi President Vladimir Putin na haikibada China na self rule oidiba Taiwan bu makhoi gi territory gi manungsa na lairiba lamdam gi sarukni haina claim tawriba si chawgatpa utle malem gi oina authoritarian leader ani asigi mari asina maram oiraga China na nongmadi Russia na Ukraine da landabagum Taiwan da landarakpa yabagi akiba leiribane Taiwan gi foreign ministry gi maikai gi pikhiba statement da hairibade Shanghai Corporation Organization gi mifamda Russia na Chinese Communist Party authoritarian expansionist government pu sawgatladuna pikhiba wafam adu aikhoi gi sovereignty da akaiba piba aranba thawongni haire Prime Minister Narendra Modi na SCO gi summit Russia gi President Putin da lan gi matam natte khangan khrei Prime Minister Narendra Modi na Uzbekistan gi sarkar da pangthokliba Shanghai Corporation Organization gi mifamda Russia gi President Vladimir Putin ga unaduna wari sanakibada haujiki ira ase lan gi matam natte shanti gi matam ni khangan khre haina official report amagi matungina phongdok le Prime Minister Narendra Modi na haikibada ngasi gi ira aside lan gi ira natre mahangna telephone call tawduna wari sanakiba matamda hiram asigi matangda khangan khrabane aikhoina shanti gi lambida matau karamna kumang sauksin gadagi haibagi matangda wari sanabagi tanja ama phangane haukiba chahi kayagi matam asida India amadi Russia laibak ani asina punna thabak tawminaduna lakhe Russia gi President Vladimir Putin ga hakthengna unaduna wari sanakibada Prime Minister Narendra Modi na wafam asi khangan khibane Russia na Ukraine da sahi asigi February thada landasin khraba matung tarakpada ihan hanbo ina Prime Minister Narendra Modi amadi Russia gi President Putin ga wari sanakibane India amadi Russia gi laibak masel gi oina leinariba mari gi matangda de aikhoina telephone call tawduna kayara khana wari sanakre aikhoina chana thakna bachinjak thau security amadi fertilizer gi matangda problem mayok nariba sing ase koghana na bohna batai Russia na Ukraine bu India gi mahiroi sing evacuate tawna bohna bada mateng pangbirakpagi damaktasu thagatpa ulli haire India gi leader asina su bilateral regional amadi atai atopa global gi mari leinaba issue kaya amasu Shanghai Corporation Organization gi summit adugi sideline da khana naina kheng chathakiba meeting aduda Russian President Vladimir Putin na Prime Minister Narendra Modi da haikibada Russia na Ukraine da oiragliba phibam asigi matangda India da pau piduna khangan kheng Ukraine gi conflict asigi matangda na khoina lawriba position adu aihakna khange adubu aikhoina masi athuba matamda wari sanaraga loisuna bohonaga nei aroibada tabiriba pumnamakpu thagatsari